Leikhidraba VDF Dipak ki loinabida Lupa lakh 2,50,000 gi senfam mateng pangkhre. SP Thobal Sri Sivanand Survey IPS na mahaki mityeng makada VDF Welfare Association Thobal gi thomi singamadi Additional SP Thobal Sri N Suresh Singh na mahaki office chamber da district asigi manungda laiba Leikhidraba VDF number 1756 Khangemam Dipak Singh gi loinabi Khangemam Ongbi Roni Devida Welfare Fund dagi Lupa lakh 2,50,000 gi senfam kaithoktuna ngasi mateng pangkhre. Leikhidraba VDF asi chaliba tha asigi tang 12 da masagi anaba amana maram oiraga manung matam chadana leikhidabani. Leikhidraba VDF asigi loinabi piklibi machanupi ama amasung machanupa ama leihori. State government na VDF ama Leikhidraba matungda sarkar gi maikaidagi pibayaba mateng pibinaba amadi warip amasul laubinaba Thobal District VDF Welfare Association gi Publicity Secretary L Nabadip Maitai nasu pukning chingsilakli.